Yaraba police station gina nongchuk lomda law marak ama sangam ama lawrak sangam ani oina punna lawge hairasu yaraba lawfam ama yonjari pambi ba miyoi singna contact tawbiyo 7005293829 amuktang hana 7005293829 admission hangdukchari nupa masa amasung nupi masa singi 2021 amadi 2022 gi oina The GL Shorthand School of Speed Writers, Khangabok Thobal, Manipur. English, Steno and Typing. Masigi damakta shorthand asibu tamningba satra satri singi form thaba hujari. Duration tha tara. Qualification 10+2 amadi masigi mathak. Kudong chaba singdi first, second amadi third page ki oina tha amagi typing gi free course pijari. Adom na private amadi government job sing phangba yana nabagi dama adom gi career gi hena khudong chaba lobi class tawgadaba matam ayuki pung 6 makhai digina ayuki pung 9 phawba mafam Khangabok awang maning lekai Thobal district Manipur opposite Khangabok Higher Secondary School Khangabok akupa marol gi dama call tawbiu 6909 003341 amukahna 6909 003341 Ayuk ke pung 9 makhai digina pung 3 phawda call tobi loinena anoba batch ki dama ningthau kaba khudimaki haujarga khanghan jariba Joshi Laisram founder The GL Shorthand School of Speed Writers Khangabok Thobal Manipur Ahan babagtada 91.2 MHz sa sandok sariba Diamond Radio ki tharam tabiriba singbu nirmala thangjamna taram noksari Haujik tharong ki makha chathajarakpada lanthok-sari ngasigi Rashi Phal Amadi Matam gi Wapham Ahan bada lanthok-sari ngasigi Rashi Phal Mesh Rashi logthok chathok ningba yami pangsin ganu Amadi araiba saganu angambana chanbiba miyamna yaba Amadi anauba asada lantan sinbada hena chawkhatpa laigani leisa pakhang singi oina nungsibana chanbi Bris Rashi hakchang nungaiba hengani yeknaba hanthagani amadi ningba mapa chana thau pangba fangani marup mapang loinaba amadi naitom anam tanbadi mangjagani leisa pakhang singi oina laibak phai Mithun Rashi wanom thauno mangjagani marup mapang na chanbi bawali amadi arang arak jekshilu adubu Seltum amadi thauna phudok payaba thabakti mai pakani leisa pakhang singi oina chin kangano Karkat Rashi chop payabadai kanjarani jading hanthagani amadi loinaba singi mateng na kanaba namitni thiba homba kankho amadi angambana chanbinaba haisingna chatpa fai leisa pakhang singi oina ngangbadi pakjagani Singha Rashi ningba khwaidagi hena thonggadaba namitni sendong tanbada khochau thahauba amadi michang khombagi lamda chauna mai pakadaba lei nolukna di chatlu leisa pakhang singi oina laibak fagani Kanya Rashi ichang thauba yagani sendong tanba mai pakani hakchang nungai gani ngang sakpa haigani poram yatpa hai amadi thauna leibana afava mapang phangani leisa pakhang singi oina laibak fagani Tula Rashi hoya fava matam mangbana hengani wanom thaunom kanarani amadi afava phamthon phangbagum nungai gani asaubana naral mayeng tahanbadi leigani leisa pakhang singi oina matam mangani Brisik Rashi huran bana imung manungda yengthi aron bawang angthokanu amadi ahi apa saganu lan mangani ariba marup tagi kanabadi fangani yetlamba mangkhini leisa pakhang singi oina ningba mapa charoi Danu Rashi angambana logthok ningba laigani amadi anam tanbana chading hengani sendong yamna fangani miyamgi mateng fangani amadi aningba thabak pangani leisa pakhang singi oina nungsibana chanbiri Makar Rashi marup mapanggi matengna afava thabak pangba ngamgani angambana chanbigani amadi phamthon phangbagum nungai jagani hoya fava amadi khochaubadi yade leisa pakhang singi oina haijabadi tabigani Kumbha Rashi harauba nungaiba amadi laibak fava numini hakchang nungaiba khara watlasu amadi khurau thangba leirasu sel natraga mingchat fangani nachananai chakhotkani leisa pakhang singi oina ningba mapa chai Aroibada Minarashi nungaiba pau tajaba lam chatpa kanaba amadi miyamgi matengna oija oitak tanbada chauna mai pakjaba leigani losing phodokpadi wagani leisa pakhang singi oina charang nabana mangjagani
Ngasigi matam-matamgi wafamda puduna laksari yahau thengmali Manipurdi mikap thokpa kuire Black Law amasung Draconian Law ni hairakliba Armed Forces Special Power Act 1958 afaswagi mayokta December 3 English ani kunga mathoida Parliament ta Opposition Member amana haugatuna akan wafam sing phongdokre tamthirabani hairiba act sigi marumda laibak sigi lanmina act sibu thamduna chana haliba state singi micham singda miot minai sing chathabagi hendорактuna micham sing changhat hatli haibagi wafam sing phongdokre opposition member dugi wafam duda pukning bu nungsiba fawi maramde Manipur yauna awang nongpok state singda chana halakliba act sigi mayokta mainland India gi mafam amadagi MP amanaga asigumba waga ngangbirakpa asidi khut thektuna pabayai wafam sing adubo adusu December 3 gi nungthilda Nagaland gi Mon district ki Oting village ki mafam amada micham sinmi tarahomdoi nongmaina kaptuna pulap hatu khiba thodoktugi matungdagi kangthorakpani Parliament MP khudakta natana eksibu haktheng-nariba Nagaland gi Chief Minister Nephew Rio amasung Meghalaya gi Chief Minister Konrak ki Sangmanasu wamang awang nongpok state singdagi afasba laukthokadabani haibagi demand tawrakle state asigi anigi Chief Minister singna wafam sing asi pongdok narakbasi tabadana pokning amuka hena nungshi maramdi Nagaland amasung Meghalaya di handaki Otingi thaudoksi khaktanatana mikap thorakpadawna tauri adubu Manipurdadi afasbagi mayokta Nagaland amasung Meghalaya dauna yahu thengde mikap thorakpa kuire security force singna makhoiga khuthoknabani haiba thaudoksingi manungdagi thaudok kharagi case 1948 pu sasinaba fake encounter ni haidna Supreme Court of India da Human Rights Large HRA amasung extrajudicial execution victims families Manipur Wapham na joint petitioner sing oiduna criminal petition file tawribani encounter ni hairiba thodok sing dugi case sing amuk hanna investigation chatahanbinaba wakal ibani Apex Court singnasu wakatsi tabadagi apunba case sing asi manungdagi karadi Central Bureau of Investigation CBI da khusinaduna nahongna na investigation chatharakpadagi hauzik state sig yauna Central Security Force sing officer amasung personnel sing mathakta cognizance lawa yaroklabani encounter sing khanglep lepkribani afasbagi marumda chatharakhiba Lanmigi miyot minay amasung mihat mipungi jaitheng sing kam thengna mayok narakhibadagi Manipurgi miyamna changchillakiba akanba ihau singdagi state sigi assembly segment taretagi tamthirabani hariba ek asi laukthokhribani haujiksu makhatana Manipurgi ek asi repeal tawgadabani haibagi demand leiribani talakasida Nagaland gi Mon district ki handaki oting thodokta manghan bikraba masa misam singi thawai singi damaktadi yamna nungaite makhoibu ngakpi senbigadaba lanmi singna sanglingba oiraktuna lanjadraba thawai sing hingthat thattuna manghan khibani adubu mongfamna khongdafam leitraba Manipurdadi anauba amadi natte Mon district ki thodok adu aikoi swaida thoklamlabadi frisking amasung checking tawnaba khamlubada U-turn tawraga nanthoktuna chenana bahonarak paloinana nongmai kapsin bahorak padagi handuna khut thoknabani nongmai kapna ba hauraga loiraga search tawbada asiba hakchang sing bom amasong nongmai singshu phangbani haiduna puthoklambai yabani adubu thodok du thohan khribalan mi singduna lan namasak taklure haiduna fawba hairakribadubudi thagatningai ni masining asigi pujarakliba matamatamge Wapham